Puya mai thakiba ningsing biribra kanglei Puwarigi Lamai Amasu tangoi takhigadore matam leiringeda kalau sira natragana asum tumil leptuna yenglasira RK production gi onadi tumil leithokpa ngamjadre panthaba tawdana Manipur bu imalon oijaba khudingmakta tujunglaba paudam si thamjari video asina loiraba matung adom gi khongpham su soidana khangan biramu ngasi gi Sunday Paodamkhol da mityang taminarasi Nokpa Fangkhidraba Joker Sokhatlaba leibak amagi nil khonglaba kaithel mayayda doctor amagi ningthiraba private clinic ama leiramme miyai challaba nupa amana doctor aduda haijai ai thawai yamna ware hingbagi mahausu leitre harauba haibadu su khangdre maming leiraba doctor adugi mafamdadi depression naraba asigumba patient si nupa duna ahanba oiramde awangba mahai amadi chahi kyagi experience kalonana doctor aduna hidak khara ireduna patient nupa aduda asumna hairakki kaithel mamangda tawriba sarkas adudu kuthokrucho Numidang waram pung mari tarpa matam Joker amagi show laigane mahaki mataudu da mayamdi nokpada tharo maro one kumhai aduna nangisu soidana wakhan nungai hangane patient nupa aduna doctor ge ayengman satoktuna kadu dagi thoklamdai asumna hairamme sandhya pung mari khudingi mayamno haliba Joker du aihakne ngasi aikhoi gi iraktasu asumna kumhai tawduna aikhoi bu no haliba pelhalliba amadi aikhoi gi dabak masagi awa ana tungoinariba miyoi kya lairi oja tolhan gi saktam langkhiba sokrakpam hemanta Hitler amadi Bin Laden ki saktam langkiba laisram tomba kunti series ki oja Robindro igi mahauda ranjit chakiba oja ibo yaima khuman sumang kumai gi phampakta makoina aikhoibu pehlali nungai halli amadi potha halli makoi gi dialogue targa aikhoina khubak porok porok khui pung kharagi liladuda makoina harauraga aikhoisu harawi makoina warga aikhoisu kappi Liladu loiraba matung aikhoidi nungaina yumda hanaraki adubu sumang kumai sanaram liba makhoidi asok apan yaudana mayum yorum lagadra haibadi kana amatana khantaram loi asigumba thodok ama ningsingladuna oja iboyaimana asumna phongdok pirakhi aikhoidi liladu kawrubne chatlani lilaji thang ko yai ngalak ko yai ngasi mai yai tare na tare mai du phel oi re hargadi ngasi pung tok te sanani ado hori nipan de sanap si yai mai tawdana wana sanaro kana halakana somde ambush tawbudagi army ga natraga kana agomna kamnare konare tawkana sawn le me koi phuba chaiba yam yaudun mate yam yauraja yam khotong thiningai oiba mafam kaya da koi chatkre kaksing khuna ulila sanaro ga halakpada tesengna nongmai kapna bagi achobo tho kanone akoi gi lila sanabum da ju blank phayar am tawrameba lila yengam jing tam tamna kai gi ba Lila si loi hu yeng da ba yaw le dum chana ge ba akoi yo kainom ni ngasi je peten nong mai ju ka thlami na hangoi boi kari bodi tawe du ka koi chat ya da mi yem chana ge na lai la ka ye da de mai to em bu to oi le ma la ka da koi si wa ka chong gang de kha me du ka heta patna gari nu ye thuga ra pi sujal la pi taw tam na te ba ku ge te ga si mul ga la bu ro me lang to ki bi komdaro sine olen taw sine adagi divergent sing tharaga kaawniat patawraga tawna longa ta lai hibi akoi sina changdharap tam tu yaroi kana tawdana ahing duma noi se leigadamni nuan bodum leire ba koi se taga leng ya potre ibai me am leng de he na tawpi ada kang si kang chipagi koi kang chipu matam ne kana thadre ba tamna ga paega tan thokpa matam da Moini am tapthi bajat ngasi jaina manga da hogela kanda akoi ji area ji kitang tape pungkha be son bi pung be son bi haina manga tan mado ko kangye yelu matam da mayam no warawi sawi nga ngai nani natraga ngasi ji kari gumma ma khana chena budi la du nga kaire amuk sanaram da yaro harakane ba mathang din nangro haibada yati ba lobu sanaram haine generator yadre fail oi gare generator lo bu chakhre ngai bi ngai ne pung ama ni ngai ni lela gi matam di som di phone ji tagatana tawrane koi loi dore haini ai som de yadan samai tawre haini mawa loroi bo horen jo wor kan de adum ma koi ji ngang bi ni sei bi re ni ko am to koi khang ni adu mayam ma adu mayam di yam lai gre gari yada ba si upai chore ti kong se pasu yaroi po che de gari lo yori me kamai puni nung dang to gari waibam lai ta ba ma phom de adum koi ma phum yoksan mangam de thina thina ngang ba yam thina thina chei ba yaw akoi karingum de if saurak tana khomba ga ju adum yaw dop tin ate ai badi mioi ba moina
ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯗꯕꯗꯤ ꯁꯨ ꯎꯕꯤꯗ꯭ꯔꯦ ꯀꯥꯏꯅ ꯁꯥꯎꯔꯛꯄꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏ ꯊꯦꯡꯅꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡ ꯑꯣꯏꯔꯛꯄꯒ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯑꯔꯤꯕ ꯑꯥꯔꯠ ꯐꯣꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯖꯅꯤꯡꯗꯨꯅ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯏꯕꯣꯌꯥꯏꯃ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯪꯂꯦꯟꯗ ꯆꯠꯆꯔꯨꯏ ꯂꯥꯏꯕꯛ ꯐꯕꯅ ꯃꯐꯝꯗꯨꯗ ꯂꯝꯗꯝꯁꯤꯒꯤ ꯁꯛꯅꯥꯏꯔꯕ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯠ ꯑꯃꯗꯤ ꯗꯥꯏꯔꯦꯛꯇꯔ ꯑꯃꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃ ꯈꯨꯃꯟꯁꯨ ꯊꯦꯡꯅꯖꯈꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯒ ꯏꯔꯣꯏꯅꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯈꯤ ꯃꯌꯥꯝꯅ ꯈꯨꯕꯥꯛ ꯈꯨꯔꯝꯕ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯐꯃꯨꯡꯗꯒ ꯇꯥꯗꯅ ꯂꯩꯔꯀꯥꯟꯗꯀꯣ ꯍꯧꯖꯤꯛ ꯎꯆꯦꯛꯀꯣꯟꯗꯒꯤ ꯈꯣꯡꯅꯥꯡ ꯊꯥꯕ ꯁꯥꯈꯤꯕ ꯑꯩꯒꯤꯗꯤ ꯃꯥꯃꯊꯣꯏ ꯕꯣꯔꯣꯠ ꯍꯥꯏꯔꯗꯤꯀꯣ ꯃꯁꯥꯃꯛ ꯍꯧꯖꯤꯛ ꯃꯃꯤꯠ ꯎꯗꯦ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯍꯣꯏ ꯊꯥꯒꯠꯄꯤ ꯌꯥꯝꯅꯀꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯃꯄꯨ ꯂꯩꯇꯕ ꯑꯃꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯀꯩꯔꯥꯎꯒꯤ ꯑꯣꯖꯥ ꯔꯥꯖꯦꯟ ꯅꯥꯗꯅ ꯂꯩ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯕ ꯃꯤꯌꯥꯝꯅ ꯌꯥꯝ ꯄꯥꯝꯅꯕ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯅꯍꯥꯔꯨꯛꯇꯒꯤ ꯑꯩꯈꯣꯏ ꯏꯕꯥꯏ ꯊꯣꯏꯕ ꯀꯥꯏꯅ ꯌꯥꯎꯔꯝꯕ ꯍꯧꯖꯤꯛ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯅ ꯂꯩ ꯉꯝꯗꯅ ꯅꯥꯔꯛꯄ ꯉꯥꯛꯇꯅꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯅꯥ ꯑꯌꯦꯛ ꯃꯌꯥꯝꯅ ꯁꯤꯈꯤꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯑꯩ ꯏꯁꯥꯃꯛ ꯍꯟꯗꯛ ꯅꯥꯏ ꯐꯔꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯗꯤ ꯑꯥꯔꯠ ꯇꯧꯔꯤꯉꯩꯗ ꯁꯨꯕ ꯅꯣꯝꯕꯁꯨ ꯍꯩꯍꯧꯗ꯭ꯔꯕꯅꯤꯅ ꯀꯔꯤ ꯁꯨꯔꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯨꯃꯥꯡꯁꯦ ꯀꯟꯗ ꯌꯥꯗꯦꯅꯦꯅ ꯑꯩꯒꯤ ꯏꯆꯥ ꯑꯃꯗꯤ ꯅꯪ ꯑꯥꯔꯠꯁꯤ ꯇꯧꯔꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣꯗ ꯂꯤꯂꯥ ꯌꯥꯎꯔꯨꯔꯕ ꯑꯩꯅ ꯋꯥꯔꯤꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯅꯣꯡꯃ ꯃꯉꯣꯟꯗ ꯐꯪꯉꯛꯄ ꯌꯥꯏꯅ ꯑꯩ ꯃꯉꯣꯟꯗ ꯌꯥꯎꯍꯟꯗ꯭ꯔꯦ ꯍꯥꯏꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯉꯁꯥꯏ ꯑꯩ ꯍꯥꯏꯖꯈꯤꯕꯗꯣ ꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯥꯔꯠ ꯐꯣꯔꯝꯁꯤ ꯃꯥꯡꯈꯤꯕ ꯇꯥꯕꯅꯦꯕ ꯑꯥꯔ.ꯀꯦ ꯄ꯭ꯔꯗꯛꯁꯟꯅ ꯂꯥꯟꯊꯣꯛꯆꯈꯤꯕ ꯀꯦꯖꯤꯑꯦꯐ ꯆꯦꯞꯇꯔ 2 ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕ ꯏꯄꯤꯁꯣꯗ ꯑꯗꯨꯗ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒꯤ ꯁ꯭ꯇꯣꯔꯤ ꯂꯥꯏꯟ ꯏꯃꯥꯟ ꯃꯥꯟꯅꯩ ꯑꯃꯗꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯒꯤ ꯋꯥꯔꯤꯒꯨꯝꯕꯗꯗꯤ ꯈꯨꯠ ꯊꯥꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡ ꯎꯠꯂꯛꯈꯤꯕ ꯂꯩꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯗꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄꯗꯒꯤ ꯇ꯭ꯋꯤꯟ ꯇꯋꯥꯔ ꯊꯨꯒꯥꯏꯕ ꯐꯥꯎ ꯂꯤꯗꯤꯁꯤ ꯒꯨꯂꯥꯞꯇꯒꯤ ꯀꯩꯁꯥꯝꯊꯣꯡ ꯊꯣꯏꯕꯤ ꯐꯥꯎ ꯇꯝꯊꯤꯔꯕ ꯑꯦꯗꯁ ꯑꯃꯗꯤ ꯀꯣꯔꯣꯅꯥꯒꯤ ꯑꯦꯋꯥꯔꯅꯦꯁꯇꯒꯤ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯟꯁꯤꯟꯅꯕ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯀꯌꯥ ꯉꯁꯤꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅ ꯂꯧꯔꯤ ꯊꯛꯁꯤ ꯈꯥꯁꯤꯒꯤ ꯐꯖꯔꯕ ꯂꯤꯆꯠꯅ ꯃꯥꯡꯊꯔꯛꯂꯕ ꯅꯠꯇ꯭ꯔꯒꯅ ꯐꯤꯖꯦꯠ ꯂꯝꯆꯠ ꯀꯥꯝꯂꯛꯄꯅ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯀꯔꯝꯕ ꯀꯣꯝꯗ ꯆꯤꯡꯊꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯠꯄ ꯉꯝꯃꯤ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯃꯅꯨꯡꯗꯗꯤ ꯅꯤꯡꯊꯧꯕꯨꯁꯨ ꯆꯩꯕ ꯉꯝꯃꯤ ꯁꯦꯜ ꯆꯣꯞꯄ ꯐꯝꯅꯥꯏꯕꯁꯤꯡꯁꯨ ꯇꯥꯊꯤꯅ ꯉꯥꯡꯕ ꯉꯝꯃꯤ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥꯒꯤ ꯑꯁꯣꯏꯕꯁꯨ ꯐꯣꯡꯅ ꯄꯟꯕ ꯌꯥꯏ ꯃꯤꯌꯥꯝꯅ ꯏꯁꯥꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯔꯁꯣꯅꯦꯜ ꯑꯦꯀꯥꯎꯟꯗ ꯐꯥꯎꯕ ꯄꯟꯕ ꯀꯤꯅꯕ ꯋꯥꯐꯝ ꯀꯌꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅꯗꯤ ꯑꯄꯟꯕ ꯂꯩꯇꯅ ꯂꯩꯇꯣꯟꯗ ꯆꯨꯈ꯭ꯔꯕ ꯗꯥꯏꯂꯣꯒꯁꯤꯡꯗ ꯍꯩꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄ ꯉꯝꯃꯤ ꯃꯁꯤꯃꯛꯅꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩꯕꯨ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯁꯦꯜꯅꯤ ꯍꯥꯏꯕ ꯌꯥꯔꯤꯕꯅꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤ ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔꯀꯤꯔꯇꯤꯒꯤ ꯃꯇꯝꯗ ꯍꯧꯔꯛꯈꯤꯕꯅꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝꯗꯒꯤꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯅꯩ ꯃꯇꯝꯒꯤ ꯌꯥꯋꯣꯜ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯁꯨ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯈꯤ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯏꯕꯣꯌꯥꯏꯃꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯛꯈꯤ ꯗꯥꯏꯂꯣग ꯂꯤꯂꯥ ꯍꯥꯏꯅ ꯑꯍꯜ ꯂꯃꯟꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯝꯕ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯉꯛꯄ ꯐꯪꯂꯕ ꯃ꯭ꯌꯨꯖꯤꯛ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯀꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯌꯥꯝꯁꯤ ꯄꯨꯁꯜꯂꯛꯑꯦ ꯍꯧꯖꯤꯛꯇꯤ ꯋꯦꯁꯇꯔꯅꯥꯏꯖ ꯍꯥꯏꯇꯥꯔꯦ ꯋꯦꯁꯇꯔꯟꯂꯣꯝꯒꯤ ꯑꯣꯏꯕ ꯂꯩꯖꯔꯝꯕ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟꯒꯤ ꯑꯣꯏꯕ ꯗꯨꯂꯣꯛꯀꯨꯝꯕ ꯀꯔꯇꯥꯟ ꯍꯥꯏꯅꯒ ꯈꯪꯅꯕ ꯁꯨꯝꯕꯅꯒ ꯇꯪ ꯇꯧꯔꯒ ꯂꯤꯂꯥꯁꯤ ꯇꯧꯔꯝꯕ ꯗꯦꯟ ꯑꯗꯨꯗꯒꯤ ꯍꯣꯡꯉꯛꯏꯁꯤꯅ ꯉꯁꯥꯏꯒꯤ ꯋꯦꯁꯇꯔꯅꯥꯏꯖ ꯇꯧꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝ ꯑꯃ ꯋꯦꯁꯇꯔꯟꯒꯤ ꯃꯇꯧ ꯇꯝꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯌꯥꯎꯔꯛꯇꯀꯥꯟꯗ ꯑꯩꯈꯣꯏ ꯄꯤꯄꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯩꯅꯔꯛꯇꯕ ꯑꯃ ꯄꯣꯛꯈꯤꯕ ꯃꯩꯁꯨ ꯃꯇꯝꯗꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯥꯗꯨ ꯂꯩꯅꯗꯕꯅꯤ나 ꯄꯦꯇ꯭ꯔꯣꯃꯦꯁ ꯑꯗꯒꯤ ꯍꯥꯞꯂꯦꯟ ꯀꯥꯏꯗꯨꯅ ꯊꯥꯜꯂꯒ ꯁꯨꯃꯥꯡꯗ ꯋꯥ ꯑꯅꯤꯈꯛ ꯌꯨꯡꯉꯒ ꯃꯊꯛꯀ ꯐꯩꯔꯒ ꯃꯗꯨ ꯌꯥꯟꯊꯔꯒ ꯂꯤꯂꯥ ꯑꯁꯤ ꯐꯝꯄꯥꯛ ꯁꯥꯗꯕꯤꯗ ꯐ꯭ꯂꯣꯔꯗ ꯂꯩꯃꯥꯏꯗ ꯁꯥꯟꯅꯔꯝꯃꯤ ꯂꯤꯂꯥꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯝꯃꯤ ꯑꯗꯨꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯂꯥꯛꯄꯗꯒꯤ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇ꯭ꯌꯨꯕ ꯂꯥꯏꯠ ꯃꯔꯛꯇ ꯂꯤꯂꯥꯁꯤ ꯁ꯭ꯇꯦꯖ ꯁꯥꯔꯒ ꯃꯩ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯦꯂꯦꯛꯇ꯭ꯔꯤꯛꯀꯤ ꯊꯥꯟꯖꯤꯜꯂꯀꯥꯟꯗ ꯑꯃꯨꯛ ꯁꯥꯟꯅꯔꯛꯄ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃ꯭ꯌꯨꯖꯤꯛ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯛꯄ ꯃꯁꯤꯅꯤ ꯍꯣꯡꯉꯛꯏꯁꯦ ꯍꯥꯟꯅꯗꯒꯤ ꯑꯃꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯖꯕ ꯄꯣꯠ ꯑꯃ ꯃꯥꯡꯈꯤꯕꯗꯣ ꯑꯗꯨꯅꯦꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗ꯭ꯔꯤꯗꯤ ꯑꯗꯨ ꯃꯥꯡꯍꯟꯐꯝ ꯊꯣꯛꯄ꯭ꯔꯥ ꯃꯗꯨ ꯊꯣꯛꯇꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯂꯤꯂꯥꯁꯤ ꯉꯁꯤ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔ ꯃꯨꯝꯕꯥꯏꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯂꯤꯂꯥ ꯃꯌꯥꯝ ꯎꯠꯈ꯭ꯔꯦꯕ ꯑꯩꯈꯣꯏ ꯆꯠꯂꯒ ꯐꯦꯁꯇꯤꯚꯦꯜ ꯌꯥꯎꯈ꯭ꯔꯦꯕ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯈ꯭ꯔꯦ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯑꯣꯂꯦꯝꯄꯤꯛ ꯌꯥꯎꯈ꯭ꯔꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯣꯂꯦꯝꯄꯤꯛꯇ ꯌꯥꯎꯔꯨꯔꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯣꯠꯇꯨꯃꯗꯤ ꯎꯠꯄ ꯉꯝꯍꯧꯗꯦꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯄꯣꯠꯇꯣ
ꯑꯩꯈꯣꯏꯒꯤ ꯌꯥꯟꯁꯤꯜꯂꯤꯕ ꯄꯣꯠ ꯑꯣꯏꯅ ꯎꯠꯂꯨꯏꯌꯦꯕ ꯅꯨꯡꯉꯥꯏꯌꯦꯗꯤ ꯍꯥꯏ ꯐꯖꯩꯌꯦꯗꯤ ꯍꯥꯏ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯠꯇꯨꯗꯤ ꯃꯣꯏꯅ ꯃꯥꯟꯗꯦꯕ ꯁꯤꯗꯤ ꯃꯣꯏꯒꯤ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗ ꯑꯁꯣꯝꯒꯤ ꯄꯣꯇꯥ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯀꯥꯟꯗ ꯃꯣꯏꯗꯒꯤ ꯃꯇꯧ ꯇꯝꯕ ꯑꯣꯏꯅꯒ ꯃꯣꯏꯅ ꯈꯜꯂꯝꯒꯅꯦꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯣꯏꯒꯤ ꯑꯁꯦꯡꯕ ꯃꯁꯛꯇꯨ ꯅꯠꯇ ꯃꯥꯅꯦꯅ ꯍꯥꯏꯕꯕꯨ ꯌꯥꯎꯏꯅ ꯑꯩꯈꯣꯏꯃꯛꯇꯗꯤ ꯍꯥꯏꯔꯛꯇꯦ ꯃꯤ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯌꯦꯕ ꯇꯤꯗꯤ ꯁꯤꯅꯦꯃꯥꯒꯤ ꯃꯇꯧ ꯇꯝꯕꯅꯤ ꯀꯩꯅꯣ ꯇꯧꯕꯅꯤ ꯀꯥꯏꯅ ꯍꯥꯏꯌꯦꯕ ꯑꯗꯨ ꯇꯥꯕꯗꯕꯨ ꯏꯀꯥꯏꯖꯕ ꯑꯃ ꯐꯥꯎꯋꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯇꯧꯕꯤꯅꯕ ꯃꯤꯁꯦ ꯁꯨꯝ ꯊꯣꯛꯂꯛꯇꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯑꯁꯤ ꯑꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯁꯤꯗ ꯋꯥꯔꯛꯁꯣꯞ ꯇꯧꯏ ꯑꯗꯣ ꯂꯥꯛꯏ ꯂꯥꯛꯇꯕ ꯅꯠꯇꯦ ꯂꯥꯛꯏ ꯑꯗꯨ ꯊꯕꯛ ꯑꯣꯏꯅ ꯃꯗꯨ ꯇ꯭ꯔꯦꯟ ꯇꯧꯈꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗ ꯀꯔꯣꯝꯗ ꯆꯠꯇꯣꯏꯕ ꯂꯝꯕꯤꯗꯨ ꯂꯩꯇꯕꯅ ꯋꯦ ꯑꯗꯨ ꯂꯩꯇꯕꯅꯤ나 ꯑꯗꯨꯝ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯍꯤꯡꯍꯧꯔꯒ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ ꯊꯥ ꯑꯃꯅꯤ ꯆꯨꯝꯅ ꯇ꯭ꯔꯦꯟ ꯇꯧꯖꯈꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯣ ꯀꯔꯥꯏ ꯆꯠꯈꯤꯅꯣ ꯃꯥꯡꯈ꯭ꯔꯦ ꯃꯥꯡꯗꯅꯕ ꯍꯣꯠꯅꯕꯤꯅꯕꯒꯤ ꯂꯝꯕꯤ ꯑꯃꯈꯛ ꯄꯤꯕꯤ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯕꯁꯦ ꯆꯥꯎꯊꯣꯛꯆꯕ ꯌꯥꯒꯗꯧꯅꯦꯕ ꯐꯖꯈꯠꯂꯛꯏ ꯑꯃꯁꯨꯡ ꯃꯨꯜꯂꯛꯏ ꯃꯨꯠꯈꯤꯒꯗꯧ ꯃꯥꯟꯁꯤꯜꯂꯛꯏ ꯀꯔꯤꯒꯤꯅꯣ ꯃꯗꯣ ꯍꯌꯦꯡ ꯁꯤꯒꯤ ꯑꯥꯔꯠ ꯂꯝꯕꯤꯁꯦ ꯆꯪꯉꯨꯔꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧ ꯍꯤꯡꯗꯣꯏꯅꯣ ꯑꯩ ꯀꯃꯥꯏꯅ ꯑꯥꯔꯠ ꯇꯧꯗꯣꯏꯅꯣꯕ ꯑꯩ ꯄꯨꯛꯇꯤ ꯌꯥꯎꯗꯅ ꯑꯩ ꯐꯖꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯇꯅ ꯑꯩꯒꯤ ꯂꯤꯂꯥ ꯇꯝꯕꯗ ꯆꯠꯅꯅꯕ ꯈꯣꯡꯎꯞ ꯑꯃ ꯇꯣꯡꯗꯅ ꯁꯦꯟꯗꯜ ꯑꯃ ꯇꯣꯡꯗꯅ ꯑꯩ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯥꯔꯠꯇꯨ ꯇꯧꯗꯣꯏꯅꯣꯕ ꯁꯨꯃꯥꯡ ꯂꯤꯂꯥꯁꯦ ꯑꯩꯒꯤ ꯆꯥꯅꯕ ꯂꯩꯔꯕ ꯑꯩꯒꯤ ꯊꯛꯅꯕ ꯄꯤꯕꯤꯔꯕ ꯑꯗꯨꯔꯗꯤ ꯁꯣꯏꯗꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯍꯤꯡꯒꯠꯂꯛꯀꯅꯤꯕ ꯑꯩꯈꯣꯏ ꯍꯤꯡꯅꯕꯒꯤ ꯃꯐꯝ ꯑꯃ ꯄꯤꯕꯤꯔꯕ ꯑꯗꯨꯒꯤ ꯁꯣꯏꯗꯅ ꯑꯐꯕ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯐꯕ ꯅꯍꯥꯔꯣꯜ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯀꯅꯦꯕ ꯉꯥꯎꯁꯟꯅꯅ ꯗ꯭ꯔꯒꯀꯤ ꯋꯥꯔ ꯑꯃꯈꯛ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯔꯛꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯥꯡꯉꯤ ꯍꯧꯖꯤꯛ ꯃꯥꯡꯉꯤ ꯃꯌꯥꯝꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯁꯨꯃꯥꯡ ꯂꯤꯂꯥꯅ ꯀꯟꯕꯤꯔꯝꯕ ꯌꯥꯏ ꯀꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯂꯝꯕꯤꯗꯨ ꯂꯩꯇꯗꯅ ꯆꯪꯐꯝ ꯂꯩꯇꯗꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯂꯣꯏꯅ ꯃꯥꯡꯉꯦ ꯅꯣꯏꯒꯤ ꯀꯨꯝꯍꯩ ꯀꯩꯅꯣ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯧꯕ ꯑꯃ ꯂꯩ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯀꯧꯕ ꯑꯃ ꯂꯩ ꯑꯗꯨ ꯍꯥꯏꯔꯀꯥꯟꯗ ꯎꯠꯄꯤꯗ ꯃꯤꯁꯤ ꯂꯩꯔꯛꯑꯣꯏꯗꯣꯔꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯑꯁꯨꯝꯅ ꯆꯍꯤ ꯀꯌꯥꯒꯤ ꯈꯣꯡꯂꯩꯗ ꯍꯣꯡꯂꯛꯂꯤꯕ ꯈꯨꯟꯅꯥꯏꯒꯤ ꯑꯑꯣꯟꯕꯒ ꯆꯨꯁꯤꯟꯅꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗꯁꯨ ꯃꯇꯝꯒ ꯆꯨꯅꯕ ꯊꯨꯝ ꯃꯣꯔꯣꯛ ꯌꯥꯛꯁꯤꯟꯕ ꯍꯦꯜꯂꯛꯈꯤ ꯑꯍꯦꯟꯕ ꯀꯌꯥꯒꯤ ꯃꯔꯛꯇ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯦꯜꯍꯧ ꯂꯤꯆꯠ ꯄꯨꯔꯛꯅꯕꯁꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯥꯔꯠ ꯐꯣꯝ ꯑꯁꯤ ꯃꯨꯠꯈꯤꯒꯗꯧꯔꯦ ꯑꯥꯔꯠ ꯐꯣꯝ ꯑꯁꯤꯒ ꯂꯣꯏꯅꯅ ꯀꯪꯂꯩ ꯄꯨꯋꯥꯔꯤꯒꯤ ꯂꯩꯃꯥꯏ ꯑꯃꯁꯨ ꯇꯥꯡꯒꯣꯏ ꯇꯥꯈ꯭ꯔꯒꯅꯤ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯀꯣꯔꯣꯅꯥ ꯄꯦꯟꯗꯥꯃꯤꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ ꯑꯑꯣꯟꯕ ꯀꯌꯥ ꯂꯥꯛꯈꯤ ꯑꯣꯟꯂꯥꯏꯟ ꯀ꯭ꯂꯥꯁ ꯁꯦꯅꯤꯇꯥꯏꯖꯔ ꯑꯃꯗꯤ ꯐꯦꯁ ꯃꯥस्कꯅ ꯑꯅꯧꯕ ꯆꯠꯅꯕꯤ ꯑꯣꯏꯔꯛꯈꯤ ꯃꯔꯛꯁꯤꯗ ꯈꯣꯡ ꯆꯣꯠꯂꯒ ꯆꯤꯟ ꯆꯣꯠꯄ ꯐꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯌా ꯂꯩꯈꯤ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯒꯤ ꯑꯥꯔꯇꯤꯁ ꯀꯌꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯀꯣꯔꯣꯅꯥ ꯃꯅꯨꯡꯗ ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕꯒꯨꯝꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯍꯤꯡꯅꯕ ꯑꯃꯗꯤ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯖꯈꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯑꯥꯔꯇꯤꯁ ꯑꯃꯅ ꯁꯣꯛꯂꯛ ꯅꯥꯔꯛꯄ ꯃꯇꯝꯗ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯐꯪꯍꯧꯗꯦ ꯆꯍꯤ 30-40 ꯍꯦꯟꯅ ꯑꯥꯔꯠ ꯐꯣꯝ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯄꯦꯟꯁꯟ ꯁ꯭ꯀꯤꯝ ꯐꯥꯎꯕ ꯂꯩꯇꯦ ꯇꯝꯕ ꯉꯝꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯒꯤ ꯈꯣꯡ ꯈꯨꯠ ꯇꯦꯛꯄ ꯅꯠꯇ꯭ꯔꯒ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯂꯕꯁꯨ ꯑꯥꯔꯇꯤꯁ ꯃꯁꯦꯟ ꯌꯦꯡꯅꯕ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯖꯕ ꯈꯔ ꯈꯛꯅ ꯇꯦꯡꯃꯥꯡꯂꯛꯀꯅꯤ ꯃꯇꯥꯡꯁꯤꯗ ꯂꯤꯂꯥꯔꯣꯏ ꯍꯤꯖꯝ ꯖꯒꯗꯤꯁꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯈꯤ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩ ꯖꯒꯗꯤꯁ ꯍꯤꯖꯝ ꯑꯩ ꯀꯣꯡꯄꯥꯜ ꯈꯥꯏꯗꯝ ꯂꯩꯀꯥꯏꯗꯒꯤꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯇꯥꯔꯦ ꯑꯥꯒꯁꯠꯀꯤ ꯗꯦꯠ 10 ꯁꯣꯝꯕꯨꯡ ꯑꯁꯣꯝꯗ ꯂꯤꯂꯥ ꯁꯥꯟꯅꯔꯨꯕꯅꯦ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯄꯨꯡ 12 ꯁ꯭ꯋꯥꯏꯗꯅꯦ ꯒꯥꯔꯤ ꯃꯆꯥꯗ ꯁꯒꯣꯜꯅ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯒꯤ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯑꯗꯨ ꯂꯤꯂꯥ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯑꯅꯧꯕ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯇꯝꯃꯦ ꯈꯨꯠ ꯁꯣꯛꯅ ꯑꯗꯨꯒ ꯂꯩꯔꯝꯃꯤꯕ ꯂꯤꯂꯥ ꯄꯨꯝꯅꯃꯛ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯐꯦꯁꯇꯤꯚꯦꯜꯕꯨꯗꯤ ꯇꯉꯥꯏ ꯐꯗꯅ ꯊꯣꯛꯑꯅꯤ ꯑꯗꯨꯝ ꯑꯩꯅ ꯁꯣꯛꯄꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯈꯔ ꯂꯤꯂꯥꯗꯣꯟ ꯈꯔꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯄꯥꯔꯇꯤꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯅꯁꯨ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯁꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯣꯏ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕꯗꯒꯤ ꯑꯩ ꯌꯥꯝ ꯊꯨꯅ ꯐꯕꯁꯨ ꯉꯝꯕꯅꯦ ꯍꯥꯏꯖꯅꯤꯡꯉꯦ ꯂꯤꯂꯥꯁꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯦꯛꯁꯤꯗꯦꯟ ꯇꯧꯕꯗꯒꯤ ꯂꯤꯂꯥꯁꯦ ꯑꯗꯨꯝ ꯗꯦꯠ 10, 11, 12 ꯁ꯭ꯋꯥꯏ ꯂꯤꯂꯥ ꯂꯣꯏ ꯍꯥꯏꯗꯣꯛꯑꯦ ꯑꯗꯨꯅ ꯑꯩꯃ ꯌꯥꯎꯗꯕ ꯀꯥꯟꯗ ꯁꯤ ꯇꯤꯝ ꯋꯥꯔꯛꯅꯤꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯤꯂꯥꯁꯦ ꯑꯇꯣꯞꯄꯗ ꯋꯥꯍꯟꯕ ꯑꯗꯨꯝ ꯌꯥꯎꯃꯤꯟꯅꯕꯁꯤꯡꯗꯨꯁꯨ ꯑꯩꯃ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯌꯥꯗ꯭ꯔꯦ ꯂꯤꯂꯥ ꯁꯥꯟꯅꯕꯗꯣ ꯂꯤꯂꯥꯁꯤꯅ ꯏꯃꯨꯡ ꯄꯨꯖꯕ ꯑꯩꯃ ꯁꯣꯛꯄꯅꯤꯅ ꯂꯤꯂꯥ ꯆꯠꯄꯁꯨ ꯌꯥꯗꯕ ꯁꯤ ꯈꯨꯗꯣꯡꯊꯤꯕꯁꯦ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯕꯅꯤꯅ ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯀꯌꯥꯒꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯕꯨ ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯌꯥꯎꯍꯟꯅꯤꯡꯗꯦ
Maram simakna lilagi anauba artist tholakpa watle. Oza Iboyaima, Oza Robindro, Oza Hemanta amadi Oza Tombo hoidi asum ahal oisilakle. Amuksu haugalakliba matamsigi naha khudingmakna mobile konduna Korean series ta ngauringai, Netflix ta luplingai, Disney Hotstar dagi matam kaithokpa sangdringai, sumang kumaigi asengba mahaudi khangba ngamdre. Top aikhoigi art form asi luraba tanpham amada haujik leikrabani. Artist singbo aikoina sogot pidragadi miyancha kanana sogalakani. Art form asibu aikoina kandrabadi kanana kangani. Matangsida artist Jagadishna asumna haiki. Sumang kumai yelongai puwarida yamna maru oiba Lamai ama oiduna lakli. Matam amada puyamai thakibadu matam dugi mirol na thingba ngamawdabadu ngasigi mirol na ningamdana warauri. Ngasi aikoina sumang kumai sibu kanba ngamawdragadi tunggi mirol singna aikoibu soidana warauragani. Aikoibu nungsibiyu, aikoibu hinganbiyu, aikoisu khunai sigidamakta angamba hotnajari. Miramgi cinema drama da ngaurubanasu aikoina migi phija chakcha amadi wakhalbu isagi oibagum hainakibani. Hana Hindi film da ngaunaringai Salman Khan gi samkak amadi Madhuri Siri Devi gi dress pamnakibadu haujikti Korean dress amadi Korean chakcha yuthakna mahut sinkhre. Bollywood amadi Korean cinema drama da aikoina ngaukibagum aikoigi inatka sakondarklaba sumang kumai busu global ohelakpa matamda makoina aikoigi culture tradition phije chakcha busu khangduna amadi ngaujaduna aikoigi matausu makoina tamlakpa yari. Matamduda ngasi aikoina Korean spicy noodle amadi seaweed thiduna charibasigum makoina su paknam singju amadi chinghi machal thirakpa yai. Matangsida lip local egg global haibagi formula asi yamnamak mathau tarak makoina mobile gi pambaina aikoigi khunai da saksilakliba asigum aikoina su makoigi punsida changchinba ngamba tai. Matangsida khangminarasi aikoina mapalam gi cinema amadi serial singsi khwaidagi chang naina kadaida yengba phangi. Netflix, Asian Crush amadi Viki gumba OTT platform amadi mobile application singda yam laina yengba phangi. Phi thibasu yawi, thidabasu yawi. Sumang lila ama tamba haibasi araiba natte. Yamdrabada numit kumanga kunthani di changlibani. Numit khuding mafam amada punnuna lila tamba lakpada changliba expenditure masidagi hendoktuna script ki mamal, dress ki paisa, makeup, sound amadi bus waiba gi sum mayam changlibani. Tasengna lila ama sagatpada yamdrabada lupa lakh ani phawbadi yam laina changi. Matangsida Oza Iboyaimana asumna phongdok pirakhi. Lila ama puthongnaba la ahum ani makhai ahum se apikpad aduna paisa mayam changi aduna people da ki jo khoina lawdaba yaraktadana paisa si haujikti khara hena lawre mausa dagi aikoi lila ama tabgu matamdi hek tambada skip yal hal laiget skip paisa pi de yaro 30 dagina 40 afaba skip amada yawre hojiko festival ne kaba yabadi 50 go yawre ba dumai tawdana wankhala aduma leirani then director ama leita yartre hoji mamangai da Manipur gi sumang lila gi director leiramde adubu matamgi matungi na hojikti khoigi lila gi director ama nela kanda Manipur sumang lai direction tawkanda sam yanabagi matungi le adu chap chap fix ti laite kunoi bi ya kuntha obi ya adu tingani ni phu bi ya tingani matam changbagi matungina adu di thama khaima thama se koi matam mangduine akoi sa thangningai ising thangningai adu ta arei mangaktani ising pukhiri so mamangai thambadu nate hawjiti mineral water leidoi madamai tawdana yak lila tamudagi koi mayap si leiba ngamdamina mayap tu wairugani yasen tawri yawani mogi paisa pigat ade lila chapa matamna gari ama waigani gari gi paisa pigini mamai da second gi kol ama leiraka aina lila da lisaram ba sti ta to yaramme ba mamai da kara su kai su hairam de hawjikti aikogi mising sina chakolakpanina aina pi phajada ba matali lukanda mana khange ba magi se second hand gi lerakpani haibsi khange ba aduna litpa yade ba aina doctor am oitaragi doctor na letpa phuritumak litlaga thokpradi hawjik lila yeningde aina officer am sakanda sil ahum thokanda phiron hongdragadi asibu officer hairakkadoine fajaba tayam punde yaroi fajaba phuriram litta yaroi ba yam distinct oiba ma nabi sabi da haji nabi sabi da hojiki matamda adugi matik mamal yam changre cosmetic hai kanda eyebrow da nabi sine khangbiram ni kaya pi ayo gre bas foundation am leyo ka da paisa lising ahungi matak pi gre wangkai phim da kaya pi mayam ne khangbire mayam ado nabi sabi gi fajana ba mana fajaba
ऑफिसर की नुपी नत्र याम नान भी नुपी मसारा कांदा ngasi मैतै नुपी सिंगसे पैसा याम संगे बसेल सिंगसे मोना सेलिबदु मालक्त्रगा लीलादु येंबिरोरोय मदु मानना होनर कांदा मोइने पामना होनर कांदा पैसा अदुकी मति याम संग्रेबा असुम ताना जरुबदा मणिपुर स्टेट सुमांग लीला काउंसिल ना बुकतौ एक्स की मतंग ताकपिरखी बुकतौ एक्स हाइरिबा ओटीटी मोबाइल ऐप असिदा इरमदम मणिपुर बु मसक ताखिबा ओलंपिक सिल्वर मेडालिस्ट मीराबाई चनु की असेंग पुंसी वारीद युफम ओइदुना पुथोक चखिबा सुमांग लीला मई इकलब थमोय येंग फंगजखी ममिंग लेरबा लीला दोन कयाना पुनसिंदुना सानकिबा सुमांग कुमई असिना मियामदा नहोनना सुमांग लीला की इनोट अमसु पीबा ngamli लाइबक फबना लाक्लिबा नोमाइजिंग नुमित फावबतंगी ओइना अखनबा ऑफर खरसु ऐप असिना थमलमली लमदम सिबु मालेम की थाक्ता मसक ताकलिबा मई इकलब थमो येंगबा मतमदा अदोमना लीलारोय सिंगु योखटपा हौरबनी इंग्लिश सबटाइटल योरमबना अमुक्सु मालेम की मफम कयादा मियोय अमा हेक्तना इरमदम की लेहाउदा सलक्तुना मालेम की सानाबुंगदा माइ पाखरबी मीराबाई की हौरफम ओरिबा लमदम असिगी चटनलोंचट अमदी मीराबाई की अवा नुंगाई खुदिंगमक खंगबा ngamlagani हे नंगकलिबना मोबाइल ऐप असि इरमदम की मियोयसिंगना लेहाउ असिदा सेमगटचबा ऐप ओइरमले नन मणिपुरी अमदी कोरियन सिंगी मोबाइल यौसिनबा सिदगी हेना अराइबा पांबई लेररोय हाइना थमजनिंगी अमुक्सु खुनाइसिना मिराइरबा सुमांग कुमई असिबु योखटपदा अमदी मतमगा चुनना मालेम की थाक्ता पुखटपदा असिगुम्बा मोबाइल एप्लीकेशन असिगी थौदांग यामना चावगदौरी ऐप असिबु तंगाई फदना योखटपा हाइबसिना अइखोइगी सरुक ओइमिनरसि हाइदुना व्यूअरसिंगदा सिनजरी सानबुंग खकनतना टेक्नोलॉजी की हिरमदसु मणिपुर मचाना असुमना खुमांग चौसिलंबसि उबदा अइखोइ चौथोकसै नेटफ्लिक्स एमेजॉन प्राइम अमदी डिज्नी हॉटस्टार न सिंबा कयादा लोन कया थोकना सिनेमा ड्रामा कया संदोकलबसु मणिपुरी लोन दे थीबा फंगदे अवाटपा अहोबा अदु बुकतौ एक्स ऐप न मेंखटले हौजिक्ति मणिपुर वांगमदा लेखरबा मियोय खुदिमना पामजबा मणिपुरी सिनेमा अमदी सुमांग कुमई येंगबा ऐप असिदगी फंगलगनी सुमांग कुमई आर्टिस्ट सिंगी ओइनदी ऐप असिना अचौबा मोरल अमदी फाइनेंशियल उकल ओइगदौरी लमदम सिगी तांगलबा आर्ट फॉर्म असिबु कलहौसी हाइरबदी अइखोइना आर्टिस्ट सिंगबु हाना हिंगहनबा चंगी आर्टिस्ट सिंगबु हिंगहनगे हाइरबदी मखोइगी जीविका मांगहनदबा ताई सुमांग लीलाबु पामजबा कयाना मसागी कोमजबा मतुंग इन्ना यूट्यूब ता येंगनरी अदुबु मसिदा लीलादुदा सरुक यारिबा आर्टिस्ट सिंग अदुगी तोंगजबना करिनो यूट्यूब कुंबा सोशल वीडियो प्लेटफॉर्म दी फ्री द वीडियो साइफमनी मसिदा लीला मपुम मोइना थागलुबा मतमदा लीलारोय सिंगदा थोइदोकना कानाफम खंगदे लीला अदुदा चंखिबा यामलबा सनफम अमदी मतम मांगजबा खक्तना मसरुक ओइगल्ली फिबम सिदा फ्री वीडियोस क्या थागतुना थमलिबा बुकतौ एक्स मोबाइल एप्लीकेशन सिदा अइखोइना नोंमगी क्वा ममल खाइदोक्तुना इरमदम की आर्टिस्ट सिंगबु पिकलबसु पिकना मतेंग पांगबा ngamगदौरी आरके प्रोडक्शन की ओनदी मतेंग असि हौजरे हौजिकना अदोमगी पालीनी ngasigidamakta di matang asida pumnamakpu aroibo oina thagatchari।